Iramda Manipur sibu koigi chawkhatpa yam lu nanba lamdam ama oinabagi pandam ga loinana matamatam gi palamba langak singna koigi tongan ba thabak thoram kaya paikhatuna lagli adu ngasi maksu tongan ba project sing koi sarkar gi oiba dugumba loisangi maikaidagi mohor department gi makhada leiba koi tongan ba section kaya na koi waste management koi solid waste liquid waste adiga tongan makal gi waste management sing asibu waste sing asibu mapung phana tasan khomjenduna sitok sengdokpa amadi yamna lu nanba smart city ama oinabagi pandamda thabak kaya sangsali lainga ki maikaidagi sangsan bagi mataida tongan ba khoigi private sector kaya na tingkhalagriba youth kaya gi maikaidagi su lu nan bagi khongthang kaya pakatuna ngasi fawba lagli tawbu hairiba smart city asi hauji fawbagi oina khongthang kaya pakhakhrabasu yamna lu nanba taru tananba city ama oirabra haibadu mayam punna khangminabigi tanja aduni khoina ngasi puduna laksiriba thauramasi mapung oina hauji leijariba famasi lamfel da leiriba 25 suba border road task force ki kem tugi hek mamang maktadani hauji aihagi tungda mayam nazu ubiramagani leiriba mafamasi adugi mati mod pagi mataida namthiba mafam ama haibadusu oiduna leiri aduga main road kisu hek matai oirba main road kise hek matai oibigi nakanda mathakta hairiba stage leiriba 25 suba BRTF ki maikai stage da signboard amasu thaba uri this area is maintained by 25 BRTF please don't throw garbage here haiba signboard siga loinana tabu hairiba signboard sigi hek makhong maktadani leiriba khoi phathauti mayam si khoi mai thadokibigi mami jo ta fangi sida plastic bottles plastic bags adigi tongan ba ligli glass ki oiba bottle sing su adumbak tari haiba tare ado leiriba signboard sigi mathau se ningthina tawribra mi singsi fine thigrabra natragana akoibegi leiriba film sigi praja singna kari phongdok ningba leiri haibadu mayam punna khangmina nabegi tanja matang lawminase aikoidi sai sai yamna luna nana leheninge khoji insang si yonbanina phajadaba leiragadi mina pamwena yam nana sorok pha khodi ising chai dena ukun kadana ba insang yole siline bako ahing sidane lo langchalamba mi leimane na khoi mayam sina hainayeba kamain tawri jana subu heta nongambaga leirammi sibu nongamba leirammi sibu khoi hainayeba adema dustbin khomba khobadi matam chana dum chang naina dum lakpra kamai dustbin khombadi yum singsigi matam naina lae asida lona hunjalamba kangbuneba sida leiriba singse akoina jo hame masing tang pharaga fain tabra mayamji mamang de lephan bara angtang tawradi nongainda ko oina khoi hainayeba sigi mafamji da phojibogi di phaba ngamdri jo haire thengna buju hodre haire kamai tawragadi asi phaba ngamgani du moise kamai tawragadi keno to semdok ngamgani kaina khanba imagi wakhalon kita phongdok dio aikoina khanbada mi je sifai singsina adum nungdang gase athengbada adum leibada adum pharani ado dumana yengnaba mi leitabadagi phaba ngamdabani dumana bu leiradi ko khudak ta adum phagani hojibagi oina signboard se thit yungaga su fataba mayam paisalaga su hojibagi oina di fataba hundu ami ba mi si pharaga fine thien bagi mami hojibau uba phangdri haibani makhata na ate kai leibe singse kari binase laingak naga ngak pangamoy luna lan basidi ko asil leiba leikai natraga mina nupi singkina phajana henganga ba thuna nan gani adudi leikai gi thawdang khara change ba wan mai hoi akoi pun ma gyan ta na di ka du hunjan doi no ba mane ko di dustbin lak pa da hape ba ko lona koi han thami je dustbin la ni hayenga yu hapani phongdok pri matung ina mafam jaga da leiriba praja sing mapung oina nupi oibi singna amtang manaraga hairiba hiram singji matangda luna na thamnabigi matang sida ju khongjang je changsel lagadi ahong je porak ngamgani haba famduni nupi gi thawdang je yam sengna harabada tongan tonba irang parang adagi lagap ki issue ma lakuma tamdu adum thawdang yadrun lai aduna luna hanbegi matang sida ju mama oibi singji thawdang je dakar tari haba famse phongdok pirei yam phajo famni makhata na kai lagi haba du amuk yengminase khoi naha kaya muju thokla kanda hojik si
plastic bag khomjanba sitek sengdokpase adum group tawnabasu adum urei haibako ado sidaisida akhoi maru oina akhoi smart city gi jaga amasu oiriba akhoi si nakraba lamfel gi area sida hujik lari film se amotpase nagi se adum ureba sidaisida imagi ba mose kai thamni ni masigi amotpase hujik bawba semdokpa ngamdri se kadina ne hana lobbi praja na oiduribra prajana gyan tada bagini didi prajana isa gyan tara gadi mafam chana hundogadi smart city dum oidoin isana gyan tada gadi kamaina semjangani mor dum lei tamna ado lenga ki makedagi hujik bawda paikhala iba khongthang singse asi sidi adum mapung phare na lobbi bra kamai taw mapung di phare de prajana pung phana support tawngam daba Pazar singchina haibadi ananba haibache makhoida leiteba khitang amana khitang kainomta thanamba yade mayamje thamjandoi honayaba aduna ne basdeida mocha leiba tawriba mayamje do yari kai di si sengba je mayamna kanona kari haitare kanona sengini adu itargadi akhoi haina moisu masa na luna nalan leibache tamba haibaje madi isa gi darkar ne na khanbadi phayeba aigi mol ainati yamna fajaba yamna marik chumba mafam ngatani hoji phabi oina mafam sigi oiba imaibel singsina phongdok pirakliba laikai khungang ama chawkhalhanba lamdam ama chawkhatpa lunan ba porak paibasi praja singi adugum laba yamna maru oiba thodang adu lei haiba mafam dumagni haidi mafam simaksisu kakninga yumpham sungaw yawdraba yamna duki mati 100% chumla mafam amani haibadusu ayaki saitagi thamjaningi maramdi Lenga ki makedagi natragana tungan ba loop singi makedagi khongthang kaya paikhalaglabasu mafam aduda lairiba mioi singaduna fazana response to bidragadi support to bidragadi hairiba khongthang sing adu mapung pharo haibadumagni sidasu leire aigi tungsida si leirije almost si mafam sina bottle gumana ya mani si khoigi foreign liquor gi bottle su adum ubu fangi tungan ba plastic bag and bottles ma ko mai ju thado khiba male mafam sida dum mai thajale mafam sida mai thajan bajisu amot pa singi di mang hiba yai to bodu hek nakanda imaibel mayama leiri dukan singsu myam phami plastic mai thabagi plastic manam gi dugumba khoi hakchang thokpa hel hazard haiba masu adum leire sina amada yenguru amadi yenguru gasu phattaba se iodu oiba haitare aduna afabasi kamai toro ohelake dege haigadi hujiki mamang du imaibel singna phongdok bigibdo leiriba laikai khungang dugi leiriba praja singduna mai magi waste sing adu dustbin khomba lakpada phajana hapsan bibi mungsu kayamarom leramgani tobodabu mafam amada phattaba mu hunjalamaganda kanagum amna phattaba am langsalamaganda amana zum urakanda mu laksalaga hunjalamagi system amasu leiri haba mafam su lei adugumba khoigi amana hundo amaga ju asidi molena haina sengdokpagi wakhalon sida khoigi amana amagi asoiba semdoknarakanda yamna collective over responsibility ama lominaragadi sungsoi soidana chawkhatpa lunanba city ama oirakpa ngamgani haba wafamje thamjage aduga makha tarakpada hariba lamdam sigi smart city haina koliba jaga sing asida karam famda karam film sing leiri aduga praja singduna kari tawhaningba aduga haibo na chingba wafam sing adu koi episode 9 na mathang manau kaidana thamjarake ngasi go inadi hariba lamfel area sigi oina hojik lariba khoigi lambi gi amadi sorok mata gi lunan begi film sigi hojik babu gi oina khoina thamjariba kharasini makhatana karam ba to ba jaga sigi thangmai ban leiri nagamapal khuyathong adi kaisampar weng lekai sum leiri phamse khoigi nungti gi tangkak naina update tawjarake miam sumiang tabiu aduga miam gi ba mod singsu adum comment section da khoigi pibiraknaba khanganjari hiramsi matangda 79 ga loina na pawdam jariba bisaju ainam elite news lamfer